Henthoibana Ohiba Namaidusu Ontoro Amti Yengi Laira Mira Gyantade Webataurishi Nankangi Aidiam Natolabi Kanasulai Jajabini Mai Mitkasa Hamuki Hamung Aktanida Nangna Ying Bainaruida Ahigidi Ima Ipasulaiti Yamna Wana Itantalai Jabani Kanam Tanasu Kongoli Balakit Sung Labakana later Pamsida Napi Tanta Awaba Misa Kang Libini Wahaina Haina Tamui Sona Kabla E Karam Kandana Nungai Pangdu Second Bada Wacherabani Nang Sujaluna Yumda Nang the Yumdal Inak the Queen Ladano Tegle Nangsu Ngaiko Ainang Natandrabasu Chatole Rabani Ay Natanta Mapamsi the Huntomaga Chatpaying of the Manchilactri Nang Shiona Egazalasilao Seba Sebalao Yari Aidi Tanta See the Sumlaza Hogida Kanasuki did Aidi Nangdum Hankro A swing of Yautan cello Madu Yari Nang Shiona to Saiba Haiduna Kana Kanglo Kala E Kebisna Ipa Pakana Majaki Katam Nalaktuna Majabu Gyantana Haiduna Hodora E Ibungo Tabro Jatomba Nambu Tabro As Haima Tongsisu Lonjin Bakaura Marlin Mashida Asi Haiduna Prap Jangaktuna Majagi Masado High Fit Nomi Tabro Jatomba Mamana Korishi Tabro Nangbo Henthoiba Kangai Kangchinoina Tai Kaidoragima Ish Kaidoragi Kaina Homang Anapika Gai Kandalaura Idukai Haina Imani Yang Black Libani Nate Nambu Mang Patabaga Mangura Bro Ha Manguramaba Adude Aigi Mang the Uramibana Pituna Kana As Manguramaba Ima Yarni Aisaki Sutotri Ima Suputabi or Yarni Yara Drani Chatumba Namba Taway Budi Nongan Gadorabani Mihak Lady Milo in Hogandarani Naitami Banoiti Siguma Matamsida Larito Bahaudonine Hogul Nasadu Yadri Kai to Mamdaida Wakando Pon the young Mandanane Mang the Pataba Mang Libani Namba Ima Hoi Mau How Rebe Magi Basando Mahozixi Nongan Jeheba Imanang Bunate Aisha Angang Mazamusuna Jeheba Say Biega to Caravan Heba Bakang Parabanese Kainu Kangi Aisha Uzupawa Pre Nasirita Mamioina Adum Uribra Kangdeba Tokrosi may have the Tumbaya Yangi Oyungi to so Masaka Maming Kairamde Mangniga no go E Kai Heba Ijadi Bakang Pari Kanjariba Tongalun Gentabi Tumi Bahujupaba Tumjauro Tong say Nasin Biramagi go Hoipaling Shibe Hai so Ibani Kainu Shegi Mangduba Amukdumna Mangbayao Hidriba Mali Aina Kanbada Napiduna Kana Laiwi Jalo As Kangda the Shio Shilade Aishune Mangnigaina Juchada Mang Shilaktanane Nasina Michemane College the Su Mangbayaba Mangudoribani As Mangbalade Angaubi Nosongobido Nashidi Unaradunine Haidi Lumbajatoribanese Kangdida Mutkase Basanta Matam Galak Pashidi Aiko Isani Isa Panghad Harau Jaiduni Ainanate Sibu Mipum Kuding Makio Bazalo Oramnida Ithandoide Angau Haido Dorini Kainu Kalibo Wakalmiam Shinamo Tumdatum Jorgi Ai Awaiba Maki Handak Momang the Sainupi Larimira Kandabuda Uradi Paragate Masak Maming Hangodoni Asum the Murumurum Sola Magatum Takri Matam Gaubimana Kana Sungai the Bamaramna Amambadagi Angan Banamahut Chinduna Sa Ujek Nahana Wayil Totore Sembrankaya Jek Haduna
ꯃꯤꯀꯞ ꯊꯣꯔꯛꯄ ꯌꯦꯟꯕꯥ ꯂꯥꯕ ꯀꯌꯥ ꯑꯃꯅ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯕꯒꯤ ꯈꯪꯍꯟꯕ ꯑꯣꯏꯅ ꯈꯣꯡꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯈꯪꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯖꯤꯛ ꯈꯖꯤꯛ ꯉꯥꯟꯊꯣꯔꯛꯇꯨꯅ ꯄꯨꯔꯥ ꯅꯣꯡꯍꯥꯏꯗꯨ ꯉꯥꯜꯂꯔꯤ꯫ ꯑꯁꯨꯝꯅ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯍꯥꯟꯅꯒꯨꯝ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯆꯠꯄ ꯃꯇꯝ ꯑꯣꯏꯕꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯀꯣꯏꯔꯥꯡ ꯂꯥꯡꯂꯤ꯫ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏ ꯍꯥꯏꯁꯤꯃꯛꯇꯕꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯑꯗꯨꯝ ꯃꯇꯧꯅꯕꯅꯦ ꯃꯍꯧꯁꯥꯅꯤ꯫ ꯇꯥꯏꯕꯪ ꯉꯟꯕꯅ "ꯏꯃꯥ, ꯆꯥꯛꯁꯤ ꯆꯥꯔꯁꯤ ꯂꯥꯛꯑꯣ, ꯃꯤ ꯑꯩ ꯀꯣꯂꯦꯖ ꯊꯦꯡꯕ ꯇꯥꯔꯤꯃꯤ, ꯅꯣꯡꯃꯇ ꯉꯟꯅ ꯆꯠꯀꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯅꯪꯖꯗ꯭ꯔꯕꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯃꯕ, ꯆꯥꯛ ꯑꯃꯨꯛ ꯊꯣꯡ ꯀꯣꯜꯂꯤꯛ ꯑꯃꯨꯛ ꯐꯦꯡ, ꯑꯩꯗꯤꯀꯣ ꯍꯥꯏꯁꯤꯅꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯝꯃꯗꯤ ꯐꯗꯧꯔꯤꯕꯅꯤ, ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯍꯌꯦꯡꯋꯥꯏ ꯐꯥꯎꯒꯤ ꯑꯣꯏꯅ ꯐꯔꯤꯕ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯁꯦ, ꯑꯩꯒꯤ ꯅꯨꯄꯤ ꯋꯥꯗꯅꯕ ꯑꯁ ꯈꯪꯗ꯭ꯔꯦꯗ, ꯇꯟꯖꯥꯁꯤꯗ ꯀꯥꯏꯗꯩ ꯃꯨꯅꯣ ꯏꯁꯤꯡ ꯁ꯭ꯋꯤꯡ ꯇꯧꯔꯛꯏꯁꯤꯅ꯫ ꯍꯣ ꯄꯂꯦꯝ ꯏꯃꯥ ꯑꯐꯣꯠꯄꯤ, ꯂꯥꯛꯑꯣ ꯂꯨꯛꯁꯦ ꯍꯥꯕꯤꯔꯔꯣꯅꯦ, ꯅꯆꯥ ꯊꯦꯡꯂꯕꯅꯤꯅꯦ ꯄꯂꯦꯝ꯫ ꯔꯥꯅꯤ ꯉꯥꯡꯗꯨꯅ ꯆꯪꯉꯛꯏ꯫ ꯍꯩꯃꯥ, ꯑꯩ ꯉꯥꯏꯗ꯭ꯔꯁꯨ ꯅꯪ ꯑꯗꯨꯝ ꯊꯤꯔꯒ ꯆꯥꯔꯒ ꯆꯠꯈꯤꯕ ꯀꯩꯗꯧꯒꯦ? ꯑꯩꯗꯤ ꯀꯣꯟꯅ ꯑꯗꯨꯝ ꯆꯥꯔꯁꯨ ꯌꯥꯏ, ꯏꯁꯥꯁꯤꯁꯨ ꯈꯔ ꯀꯟꯈꯠꯂꯛꯄꯒꯨꯝ ꯇꯧꯕꯁꯤꯗꯅꯦ ꯌꯦꯟꯁꯥꯡ ꯈꯔ ꯇꯦꯛꯄ ꯑꯃꯨꯛ ꯍꯧꯔꯁꯤꯔ ꯈꯜꯂꯤꯕꯅꯤꯅꯦ, ꯀꯩꯊꯦꯜ ꯑꯃꯨꯛ ꯊꯣꯛꯄ ꯍꯧꯅꯕ꯫ ꯁꯤꯅꯗꯤ ꯌꯥꯔꯣꯏꯗꯧꯔꯦ, ꯏꯇꯥꯅ ꯅꯍꯥꯟ ꯃꯣꯏꯗ ꯂꯩꯁꯦ ꯍꯥꯏꯔꯤꯗꯨꯕꯨ ꯑꯩ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯤ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯏꯈꯣꯡ ꯏꯈꯨꯠꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯥꯟꯕꯅꯤꯅꯅꯦ ꯑꯃꯨꯛ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯅꯤꯡꯗꯦꯗꯣ ꯇꯧꯔꯤꯁꯦ꯫ ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯦ꯫ ꯌꯥꯔꯦ, ꯌꯦꯟꯖꯥꯡꯒ ꯃꯇꯝ ꯈꯔ ꯌꯣꯟꯕꯤꯔꯨꯈꯤꯅꯨꯀꯣ, ꯅꯁꯥꯗꯣ ꯐꯖꯅ ꯐꯍꯟꯒꯣ, ꯑꯔꯨꯕ ꯂꯩꯅꯥꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯖꯨꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯑꯕꯅꯤ, ꯂꯣꯛ ꯈꯨꯠꯂꯥꯏꯁꯤꯗ ꯀꯌꯥꯗꯤ ꯃꯇꯤꯛ ꯁꯣꯟꯊꯔꯤꯕ, ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯀꯨꯏꯅ ꯃꯇꯝ ꯆꯪꯅ ꯑꯗꯨꯝ ꯃꯁꯥꯁꯤꯡꯁꯦ ꯀꯌꯥ ꯐꯒꯠꯂꯛꯄ ꯏꯋꯥꯠ ꯋꯥꯠꯄꯒꯨꯝꯅ ꯇꯧꯕꯁꯤꯗ ꯄꯥꯈꯠꯂꯤꯕꯅꯤ ꯏꯃꯥ꯫ ꯑꯩꯁꯨ ꯈꯪꯉꯤ ꯏꯃꯥꯅ ꯀꯔꯤ ꯄꯥꯝꯃꯤꯕꯅꯣ ꯍꯥꯏꯕꯗꯣ, ꯑꯗꯨꯕꯨ ꯑꯩꯁꯨ ꯉꯝꯅꯕ ꯃꯤꯄꯥꯟ ꯇꯥꯡꯗꯅꯕ ꯍꯣꯠꯅꯔꯤꯗꯅ꯫ ꯈꯪꯗꯦꯗ, ꯏꯆꯥ ꯑꯃꯈꯛꯁꯤ ꯐꯥꯎꯕ ꯍꯦꯛ ꯑꯩꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕ ꯁꯦꯝꯕ ꯉꯝꯗꯕꯁꯤꯗ ꯃꯃꯥꯁꯨ ꯋꯥ ꯂꯥꯡꯒ ꯉꯥꯡꯅꯤꯡꯗ꯭ꯔ ꯄꯣꯠꯅꯤꯗ꯫ ꯌꯥꯔꯦ, ꯑꯗꯥꯏꯒꯤ ꯁ꯭ꯇꯦꯖꯇꯨꯗꯅꯦ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯛꯑꯧꯔꯣ, ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯄꯤꯅ ꯑꯣꯏꯅ ꯊꯨꯠ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤꯀꯣ꯫ ꯆꯥꯛꯁꯤꯗꯨꯝꯅꯦ ꯍꯥꯟꯅ ꯆꯥꯎ, ꯑꯩ ꯊꯦꯡꯂꯕꯅꯤ ꯏꯃꯥ, ꯀꯣꯂꯦꯖꯁꯨ ꯐꯦꯡꯉꯝꯗꯧꯔꯤꯕꯅꯤꯀꯣ꯫ ꯍꯩꯃꯥ, ꯌꯥꯔꯅꯤꯗ, ꯏꯁꯥ ꯑꯁꯨꯛ ꯀꯜꯂꯕꯁꯤꯗꯤ ꯃꯃꯥꯅ ꯑꯗꯨꯝ ꯐꯦꯡꯕꯤꯔꯒꯦ ꯀꯣꯂꯤꯛꯁꯤꯗꯤ, ꯆꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯇꯥꯏꯕꯪ ꯉꯟꯕ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯥꯛꯇꯨ ꯒꯤꯠ ꯏꯪ ꯅꯝꯁꯤꯜꯂꯤ꯫ ꯔꯥꯅꯤꯅ "ꯆꯥꯛꯇꯨꯗꯤ ꯐꯖꯅ ꯆꯥꯎꯗꯅ ꯅꯪꯕꯣ, ꯐꯨꯜꯂꯅꯤꯅꯦꯍꯦ ꯃꯁꯤꯗꯤ"꯫ ꯌꯥꯗꯗꯧꯔꯤꯅꯦ ꯄꯂꯦꯝ, ꯂꯣꯏꯔꯦ, ꯑꯁ ꯏꯃꯥ, ꯁꯦ ꯃꯅꯝꯒ ꯅꯝꯃꯣ, ꯑꯩ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯒꯦꯕ, ꯑꯣꯇꯣ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯑꯃꯨꯛ ꯊꯦꯡꯂꯅꯤ, ꯑꯃꯗꯨꯅ ꯑꯃꯨꯛ ꯊꯦꯡꯅ ꯂꯥꯛꯑꯦꯅꯅꯦ ꯈꯨ ꯀꯥꯝ ꯂꯩꯔꯝꯃꯅꯤ꯫ ꯔꯥꯅꯤ ꯃꯅꯝ ꯅꯝꯅ "ꯐꯖꯅ ꯆꯠꯂꯨꯀꯣ, ꯅꯪ ꯑꯃꯅꯦ ꯇꯞꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯗꯦ ꯍꯣꯕꯦ ꯍꯦꯛ ꯇꯧꯔꯗꯅ"꯫ ꯌꯥꯗꯗꯧꯔꯤꯅꯤ ꯃꯤ, ꯍꯥꯏꯔꯝꯃꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯒꯤ ꯏꯁꯥꯁꯤꯁꯨ ꯐꯅ ꯀꯨꯏꯔꯦ, ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯖꯨꯛ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯍꯦꯛ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯀꯨꯏꯔꯦ ꯂꯣꯛꯁꯤꯗ ꯂꯩꯔꯛꯂꯤꯕ ꯃꯇꯝꯁꯤꯁꯨ, ꯍꯥꯟꯅꯗꯤ ꯍꯥꯃꯨ ꯍꯤꯗꯥꯛ ꯑꯃꯅꯤ ꯆꯥꯔꯒ ꯃꯐꯅꯩ, ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯐꯠ ꯐꯠꯇꯦ, ꯏꯀꯥꯟ ꯀꯥꯟꯅꯗꯕꯒꯨꯝ ꯇꯧꯕꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯤꯁꯦ ꯁꯤꯗꯅꯤ꯫ ꯏꯁꯥꯅ ꯃꯔꯣꯟ ꯑꯃ ꯈꯪꯁꯣꯟ ꯁꯣꯟꯊꯈꯤꯕꯒꯨꯝ ꯇꯧꯕꯁꯤꯗ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯉꯝ ꯏꯟꯁꯥꯟ ꯁꯥꯟꯗꯦ꯫ ꯍꯥꯟꯅꯒꯨꯝ ꯀꯩꯊꯦꯜ ꯊꯣꯛꯄ ꯉꯝꯂꯛꯈꯤꯒꯗ꯭ꯔꯥ ꯑꯩꯕꯣ? ꯏꯆꯥ ꯑꯃꯈꯛꯁꯤꯗꯕꯨ ꯑꯩꯅ ꯁꯦꯝꯕ ꯉꯝꯂꯛꯇꯕꯁꯤꯗ ꯑꯩꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯤꯁꯨ ꯑꯃꯨꯛ ꯊꯤꯡꯕ ꯃꯌꯥꯔꯛꯇꯦ꯫ ꯃꯃꯥꯟꯅꯕꯒ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯑꯋꯥꯕ ꯀꯌꯥꯅ ꯏꯆꯥꯕꯨ ꯃꯃꯥ ꯑꯩ ꯑꯃ ꯂꯩꯅ ꯏꯆꯥꯒꯤ ꯀꯧꯊꯛꯇ ꯅꯪꯈꯠꯇꯨꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯒꯤ ꯂꯥꯡꯕꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕꯤꯔꯕꯅꯤꯀꯣ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯗꯣꯛꯇꯔ ꯔꯥꯎꯟ ꯑꯣꯏꯕ ꯃꯔꯝꯅ ꯕꯦꯃꯒꯤ ꯀꯥꯗ ꯍꯥꯟꯅꯒꯨꯝ ꯍꯥꯃꯨ ꯅꯔꯁ ꯔꯤꯇꯥꯗꯨ ꯆꯪꯉꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯔꯤ꯫ ꯀꯩꯗꯧꯔꯦ? ꯋꯥ ꯂꯪꯒ ꯉꯥꯡꯗ꯭ꯔꯤꯗꯨꯅ? ꯍꯟꯗꯛ ꯃꯔꯛꯁꯦ ꯍꯥꯟꯅꯗꯒꯤ ꯎꯪꯕ ꯍꯦꯟꯖꯜꯂꯕ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤꯅꯦ꯫ ꯑꯩꯅ ꯃꯇꯝ ꯈꯔ ꯑꯣꯐ ꯂꯧꯔꯨꯕꯒꯤꯔ? ꯈꯔ ꯃꯈꯩꯗꯤ ꯐꯪꯉꯝꯃꯤꯅ, ꯀꯩꯗꯧꯔꯕꯅꯣ? ꯍꯥꯏꯌꯣ ꯇꯥꯒꯦ ꯑꯩ꯫ ꯕꯦꯃ ꯃꯍꯧꯁꯥꯒꯨꯝ
मागी थौनाव मपादा लेपा हाइबसे मागी हाइनबिनी ngasisu haujikmaksu adum mapangi akoibaduda mitkakla amada choithoktana adumak yengi tablapa khonjel da khomai mapanda chaliba nokhedana mamanabi mamanaba mayam ga loinaraga chalise nungairam gani ko sister aisu moigumna karam kanda aigi piklaba kasidagi hendoktuna chatpa numito lakhigadra Nurse, tumina adumaktai. Pakhum oina de piraktri. Hana de angangum na purakkibani. Hospital sida lairakkibana mahausa de angangi haunabi akiba mada adumak lupsalaga leirambani. Adubu haujikka hairurade kayagi mati khenakre. Chehi de adumak yamba natri. School ga karamade class 12 ki matamge lengamak soiramaba. Adubu Mature taba wangang tamak ngangi hena ngaklibadi madoni khankiba kaya hongande wa pak ngang daba sidani magi asoiba hairagadi karida kamaina tawrino khangdaba maramna hangaga supakna khumgandaba wa hangba tannaba ayambani magi awaba pumnamak khangbibade mama mapasakna luna chana tawbiba hairagadi nursery tani haibada haimanba thokloi Bema, ke haige, nangai koida aiga leire sira. Bema, nokninda nokfe tawra e. Aiba, yani da, sida sumlai gida, chamane sidi, adum sister ibani nongtigi unai sidi. Mane dida, aina nangse, aihaki inaw nupi dawna khanbagi inaktala hening bani. Ema. Sister, away maki nungai tabaga kalunuda. Asigibo, aidi hamu hamunida. Aigide hospital sina aigi iyum gumbani. Kangde, karam kanda harau ka kanaibu laubalak toba. Namito ngai bani. Adubu laktaw di mandri. Ay indom chadu yamne kije. Jat yamna thi bani. Thaina ibu thina tawki bani. Haujikti karam tawram kadabano khangde haina ningsinga ina haunana punchigi tangkak ama bemana nana laidi sanase nangi laidi to poro akhoida Victoria na oi adu chiche akhoi mama do isaw yamna langhawe kije ye changba ibani longminausi keisumda tawruye ibani chatminarase aduga aina mapanda leramage aduga nangna lauragana phathologo Hoi. Asumna laididu tumina changduna lauthora agamabani amuk bemagi mayumda laktuna sanaminare. Matangdusu bemagi mama mapasu thabak loina chathokkiba matam oibana ichikchi. Angang masin sanabo oibana ngayhak harau laiminaramabasu marai amadagi adum angam tanaduna khatnarakpa kapnarakpa haisisu masana tabani. Victoria na che nangi laidi tu na hena phaje ai oirege dressu phaja mayam la yaru ye mi baba na lebi bane sidi atai sidi ge ma khalo ai gi sana pot mayam dagi nangi apamba ma sidi yaru ye aina khoi pamje bane ai de tai pamde ai de nangi do pame che pibiyo mi asi haiduna be madagi laidi tu phat hekta mungi Adabe musumagi ne haiduna munnabada makhutna madu kakthatla laididu bema asaw bahinmandana angangu oibaga ngihaktuda khubagna Victoria gi mamaida hek tharuri bemana na ai shoidoki bane Victoria urau tharau hekta kapaga chenki khangni banang mama da haidoke ba aingonda purakpage haiduna kap tuna hawgalaga angangi hawnabi mayum tana chenkhri ngihakki matung sakhiga loina duna lai Victoria na makhut chamduna lakliba mongdu khara makhaidi sawre haiba mong aduna adumak taglai Sakina hai bema karigino nangna nanaw nupise ngayhakta sanaminabada khubakna mamai thajile haisa ha domcha aina lan banate mana aigi laide se
ꯃꯈꯨꯠ ꯅꯥꯝꯃ ꯊꯗꯠꯂꯤꯕꯅꯦ ꯑꯗꯩꯁꯨ ꯁꯥꯎꯗꯅ ꯐꯨꯈꯤꯕꯅꯦ ꯍꯩ ꯑꯉꯥꯡ ꯆꯤꯡꯊꯤꯕꯤ ꯅꯪ ꯂꯩꯗꯤ ꯀꯩꯁꯨ ꯅꯠꯇꯕꯗꯣ ꯃꯈꯨꯠ ꯊꯗꯠꯂꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡꯒꯁꯦ ꯍꯥꯠꯇꯧꯔꯤꯅꯦ ꯍꯥ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯅꯪꯅ ꯑꯍꯟ ꯈꯔ ꯑꯣꯏ ꯋꯥꯈꯜ ꯇꯥꯒꯅꯤ ꯑꯉꯥꯡ ꯃꯆꯥ ꯂꯣꯏꯅꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏꯒ ꯂꯩꯇ꯭ꯔꯗꯤ ꯑꯉꯥꯡꯁꯦ ꯍꯥꯠꯀꯦ ꯇꯧꯕꯒꯤ ꯐꯤꯕꯝꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯦꯃꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯒꯩ ꯁꯤꯠ ꯊꯥꯕ ꯍꯧꯔꯛꯏ ꯃꯆꯤꯟꯗꯨꯁꯨ ꯂꯦꯞꯄ ꯀꯧꯕ ꯅꯥꯏꯗꯦ ꯍꯌꯦꯡꯒꯩ ꯇꯧꯈꯤꯗ꯭ꯔꯥ ꯍꯥ ꯅꯪ ꯍꯌꯦꯡꯒꯩ ꯇꯧꯈꯤꯗ꯭ꯔꯣ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯈꯤꯗ꯭ꯔꯣ ꯇꯟꯖꯥꯗꯨꯗ ꯕꯦꯃ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯪꯂꯥꯟꯗꯨꯁꯨ ꯀꯥꯏꯈ꯭ꯔꯦ ꯀꯩꯗꯧꯔꯦ ꯅꯪꯕꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯣ ꯀꯧꯕ ꯉꯥꯡꯕꯒ ꯇꯥꯗꯒꯩ ꯁꯤꯁꯇꯔ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯔꯕ ꯃꯥꯜꯂꯦ ꯑꯩꯁꯦ ꯐꯔꯦ ꯅꯪꯁꯨ ꯐꯖꯅ ꯄꯣꯊꯥꯖꯍꯧꯔꯣ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯗꯣꯛꯇꯔꯗꯣ ꯁꯤꯜꯂꯅꯤ ꯍꯥꯏꯕꯅꯦ ꯍꯤꯗꯥꯛ ꯑꯅꯧꯕ ꯁꯤꯟꯗꯧꯔꯕ ꯈꯪꯗꯦ ꯍꯟꯗꯛ ꯗꯣꯛꯇꯔ ꯑꯅꯧꯕ ꯑꯃ ꯂꯥꯛꯄꯗꯨꯗ ꯀꯟꯅ ꯍꯥꯏꯕꯅꯦ ꯅꯪꯒꯤ ꯀꯦꯁꯁꯦ ꯃꯥ ꯑꯣꯏꯅ ꯄꯥꯏꯔꯒꯦ ꯍꯥꯏꯅ ꯑꯩꯁꯨ ꯈꯪꯗꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯇꯣꯞꯄ ꯄꯊꯥꯞ ナꯏꯅ ꯏꯅꯧ ꯅꯧꯕ ꯍꯤꯗꯥꯛ ꯆꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣꯗ ꯍꯤꯗꯥꯛ ꯆꯥꯔꯁꯨ ꯆꯥꯗ꯭ꯔꯁꯨ ꯑꯃꯍꯥ ꯇꯥꯔꯕꯅꯦꯗ ꯑꯩꯗꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯗꯨꯃꯛ ꯃꯐꯝꯁꯤꯗ ꯂꯩꯔꯗꯕꯅꯦ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯍꯤꯗꯥꯛ ꯀꯌꯥ ꯑꯃ ꯀꯥꯞꯂꯕꯁꯨ ꯀꯥꯟꯅꯐꯝ ꯏꯔꯩ ꯂꯩꯗꯧꯕ ꯃꯥꯟꯗ꯭ꯔꯦꯗ ꯊꯥꯗꯕꯨ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯛꯇꯕ ꯅꯨꯃꯤꯠ ꯌꯥꯎꯋꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯃꯝꯕ ꯂꯛꯇ ꯍꯤꯡꯂꯤ ꯑꯋꯥꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯅꯨꯡꯉꯥꯏꯕꯅ ꯀꯔꯝꯕꯅꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯁꯥꯟꯅꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔ ꯈꯛꯇ ꯃꯉꯥꯏꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯋꯥꯈꯜꯗꯨꯁꯨ ꯃꯌꯥꯝ ꯈꯟꯖꯤꯟꯃꯟꯈ꯭ꯔꯦ ꯌꯥꯔꯔꯣꯏ ꯀꯩꯗꯧꯕꯒꯤ ꯋꯥꯔꯒ ꯑꯗꯨꯝ ꯂꯩꯖꯗꯣꯏꯅꯣ ꯏꯅꯥꯎꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯗ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯦ ꯂꯥꯛꯇꯧꯕ ꯃꯥꯗꯤ ꯂꯥꯛꯇꯕꯁꯤꯗ ꯋꯥꯔꯣꯏꯒꯦ ꯍꯥꯏꯕꯁꯤ ꯉꯝꯗꯦ ꯁꯤꯁꯇꯔ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯌꯥꯝ ꯃꯔꯛꯇ ꯄꯨꯜꯂꯛꯈꯤꯅꯤ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯑꯔꯦꯝꯕꯗ ꯇꯥꯍꯟꯈ꯭ꯔꯦ ꯂꯥꯏꯕꯛ ꯃꯉꯣꯟꯗ ꯇꯩꯁꯤꯟꯕꯁꯤꯅ ꯑꯩꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯦ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯐꯝ ꯍꯥꯏꯕꯕꯨ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯄ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯌꯦꯡꯕꯁꯤ ꯃꯉꯥꯏꯔꯦ ꯑꯩꯒꯤ ꯅꯣꯛꯅꯕꯒꯤ ꯃꯆꯥꯛ ꯍꯤꯡꯂꯤꯕ ꯐꯥꯎꯔꯤꯕ ꯍꯥꯏꯕꯕꯨ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯀꯅꯥꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯃꯤ ꯑꯃꯅ ꯀꯥ ꯃꯅꯨꯡꯗ ꯆꯍꯤ 5-6 ꯂꯩꯔꯛꯄ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯐꯝ ꯂꯩꯔꯣꯏ ꯋꯥꯈꯜ ꯆꯃꯝꯅꯒꯅꯤ ꯃꯤꯅꯣꯛ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯃꯈꯩꯗꯤ ꯇꯥꯝꯈ꯭ꯔꯅꯤ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯇ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯕ ꯂꯩꯅꯥꯗꯨ ꯂꯥꯛꯂꯗꯧꯕꯅꯤ ꯈꯨꯁꯦꯝ ꯌꯥꯎꯗꯕ ꯅꯤꯡꯊꯤꯕ ꯆꯤꯡꯄꯥꯠ ꯇꯨꯔꯦꯜꯅꯆꯤꯡꯕ ꯇꯥꯝꯃꯒ ꯂꯩꯔꯛꯂꯕꯅꯤ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯄꯦ ꯅꯨꯡꯉꯥꯏꯕꯝ ꯂꯩꯇꯦ ꯍꯥꯏꯕꯁꯤꯗ ꯍꯥꯏꯃꯟꯕ ꯁꯨꯡꯊꯣꯛ ꯍꯦꯛꯊꯣꯛꯇꯕ꯭ꯔꯥ ꯈꯜꯂꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯐꯖꯅ ꯄꯣꯊꯥꯖꯍꯧꯔꯣ ꯅꯨꯡꯗꯥꯡ ꯔꯥꯎꯟ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯗꯣꯛꯇꯔ ꯑꯅꯧꯕꯗꯣ ꯂꯥꯛꯄ ꯌꯥꯏ ꯑꯗ ꯅꯪꯒꯤ ꯆꯤꯟ ꯈꯨꯝꯗꯕꯤꯗꯣ ꯇꯧꯅꯨꯀꯣ ꯂꯣꯏꯅ ꯁꯦꯡꯅ ꯍꯥꯏꯗꯣꯛꯎꯀꯣ ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩꯗꯤ ꯃꯤꯐꯝ ꯁꯨꯡꯍꯣꯛ ꯍꯦꯛ ꯍꯣꯡꯗ꯭ꯔꯤ ꯈꯟꯖꯩ ꯃꯁꯥ ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯁꯤꯔꯒꯦ ꯈꯜꯂꯤ ꯁꯤꯡꯉꯝꯗ ꯀꯅꯥꯒꯤ ꯑꯁꯥꯗꯨꯅ ꯍꯤꯡꯂꯤꯕ ꯃꯁꯥ ꯃꯊꯟꯇ ꯈꯜꯂꯨꯕꯗ ꯃꯀꯣꯛ ꯍꯦꯛꯇ ꯁꯥꯖꯕ ꯋꯥꯍꯪꯅꯤ ꯄꯥꯎꯈꯨꯝꯗꯤ ꯏꯔꯩ ꯂꯩꯇꯦ ꯃꯌꯥꯝꯅ ꯍꯤꯡꯉꯤ ꯁꯥꯗꯅ ꯍꯤꯡꯂꯤꯕꯅꯤ ꯃꯤꯅꯣꯛꯁꯨ ꯇꯝꯅꯤꯡꯕ ꯄꯣꯛꯂꯨꯗ꯭ꯔꯤ ꯀꯞꯅꯤꯡꯕ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯂꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯇꯥꯝꯈ꯭ꯔꯦ ꯍꯩꯅꯤꯡꯂꯨꯗ꯭ꯔꯤ ꯈꯪꯅꯤꯡꯂꯨꯗ꯭ꯔꯤ ꯈꯜꯂꯨꯔꯒꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯒꯅꯤ ꯍꯩꯔꯨꯔꯒꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯝꯁꯤꯗ ꯂꯩꯈ꯭ꯔꯦ ꯃꯁꯥ ꯃꯊꯟꯇ ꯍꯪꯖꯕ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗꯦ ꯑꯩꯁꯦ ꯀꯅꯥꯒꯤꯗꯃꯛꯇ ꯍꯤꯡꯂꯤꯕꯅꯣ ꯑꯩꯁꯦ ꯑꯩꯒꯤꯔꯥ ꯑꯩꯁꯦ ꯃꯤꯒꯤꯔꯥ ꯑꯩꯁꯦ ꯏꯊꯟꯇꯒꯤꯔꯥ ꯁꯤꯅꯤ ꯇꯠꯇꯅ ꯍꯪꯉꯤꯕ ꯁꯤꯒꯦ ꯍꯥꯏꯔꯒ ꯁꯤꯕ ꯌꯥꯕ ꯃꯤꯑꯣꯏ ꯃꯄꯣꯛ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯁꯤꯅꯤꯡꯉꯦ ꯍꯥꯏꯔꯒ ꯀꯔꯤꯃꯠꯇ ꯏꯁꯥꯗ ꯑꯋꯥꯕ ꯗꯟꯗꯤ ꯄꯤꯗ ꯑꯗꯨꯝ ꯁꯤꯅꯤꯡꯕ ꯃꯇꯝꯗ ꯁꯤꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯑꯃꯅ ꯗꯣꯛꯇꯔ ꯑꯅꯧꯕ ꯀꯌꯥꯅ ꯌꯦꯡꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯃꯨꯅꯤ ꯍꯥꯟꯅꯒꯨꯝ ꯑꯍꯣꯡꯕ ꯂꯩꯇꯦ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯤꯃꯥꯡꯗ ꯀꯤꯈꯤꯕꯗꯨꯅ ꯉꯁꯤꯁꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯅꯤꯡꯉꯝꯗꯅ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯂꯤꯕꯅꯤ ꯀꯥꯎꯒꯦ ꯈꯟꯕꯅꯤ ꯉꯝꯈꯤꯗ꯭ꯔꯦ
वारी ओइना सिद्रि फाउबा कोक्सदा चूरगा लेहौरगदबा थबकनी तंजादुदा अचिकपदु थुगाइरगे हाइबगी मतौगुम रूम अदुगी दोरदो कोक कोक थिलाई